Ngasi nungdan phongkiba kangla paudagi maroiba pau khara khangachiraga miyamda khulo tamjige apunba Manipur huye lalong lofna me ahumbu yongala pu tamba numit haini ningsing thoram pangthokre me ahum lising aniga sumna kunga mari numit ki ayu pung 10 makhai taba matamda apunba Manipur huye lalong lokhi sanglenda thapuroi singi oiba mifam ama president okram mangle maitena mayai tamgal lawgana kupna khanaraba matungda sei ama faraklaba May ahumda Churchampurda Kundariba Kuki Terracing the Kongsa Satuna, Maitai Singda Atamna and Darakpa Amadi, Mayuk Nava Lamfamda like Kidraba Kulngapa Kunzasing Kiab Kalkum Navu Utuna, Nomit Asibu Yongala Putamba Nome Haning Sing Torom Pangtoki Haina, Apunba Manipur Lalong Lufki City and Information Department Secretary, O Moyam Bagitiro Amanahadi, Chiro Asinamakata Rivadi. Malem de India de terrorist Sagaloi Hana Makopong Lauki, terrorist Sagaloi Hadaga House Faba Cookie foreign terrorist singna, a Faba Kulai Fajina Maite Singda Atamana Dava Shida, India government to mean a young lady Vasi, Karamba India Lengaki Aron Balengang Lono Hangladuna, Maite Furu Asi Mutanaba Aron Balalong Amachatarabra, Ramdam Ashi Manipur government Amadi, India government Ngakadra Natraga, Maite Kunzasing Nangakadra. Istelenga amadi iste government kuki terrorist laksinba thengnaba ngamdrabadi lebak miyamda sina viduna illegal kuki foreign terrorist ase takthokpada ayaba pibiro India National Congress na lengakpa matamda Manipurgi kabo tangba Myanmarda pithoki kuki terrorist gi kuki len demand ase BJP lengaki matamda kuki len pithokadoribra chingnadaba ngamde hairi Thawa district ta nonglai nungsitna yum chanipa ngataraga manga Humdok Kibagi report like DC. Len Amadi Nonglen Nungsina Ama Ata Tokraba, Tawa District Imung Singi Mateng Pangnaba District Administration na Tharangpung na Maglakale Hana Tawa District Deputy Commissioner Ahantem Subas na Pongdorakle. Ngasi Deputy Commissioner Tawa District Office na Pangtopa, Paugi Mipam Amada Ahantem Subas na Pongdokibada. Ngarang ateng mapawbada yung chanipa ngataraga mangarom Ama Ata Tokpagi report like Yum lising amagi amang ata thoklangadra haibagi thajabalai field staff singing report laukhat pagi thabak leptana chathari atobagi oina hauzik fawba tarpolin chani rom lekai gi club sing amadi panchayat raj institute PRI ke member singi khutangda yenthokpa ukre ngasi su makhata na yenthokna ba honari adugo yum puno humdokraba imung chani ga kuntraga tare kimiyoi samapanga humpunithoi gi damak ngarang mo relief camp taraga nithoi hangdokna Makoigi Leifam Zafam Pina Bahonari, Makoigi Nena Tana Leifam Ama Leitripa Fauba, District Administration Relief Camp Singasi, Zalaidina Laikigani, Kotaki Oba Mating Asiki Matakta Lengaki Maketigi, Jirai Sitna Chingba, Yenava Tarang Pakapa Hore Hari. Kom phurup Sumasagi Kul Ngaknaba khutlai paiba mathou tare haumi. Kuki sing na maite khaktana tana lamdam sigi yellow furo ama oriba, kom phurup ki miyoi sing da toina fuba khulda changlaga, Numai kapsimbal sel koma kaya leptana chatharakli haukiba me marigi numidang pung nipanom tarakpada KNFMC German ge liching makhada leiba volunteers sing oigani thajaba khulai matiksa na paiba singna ichum kom kaira khulda changduna numai kapaga loyana masagi chai yankhai ga nipan muk suraba koti kom kauba ahal ama phaduna pukraba matung minungsi khangdana furaga hundoklamki Asiguma minungsu yaudaba pangdabagi sajat asi Federation of Haumi na kandem tawi hana lob asigi president sapamsa jadumani na khuyek piduna thadorapa tiro aman hairi tiro asina makata ribadi ichungkom na thokiba thaudo asi masina ahanba nate mamangda su kayara hanna khulgi chief amadi nupi angangsingda kihan khanghanba phuzaiba kaya ama thokre kukigi lalawa singna tatana otpa khangba ngamdabadagi Manipur lengakta wakatuna mafamduda matam-matamgi oina Manipur police sing na ngak senduna laikibani May ahumdagi kuki terrorist sing na maitayda landarakraba matungda lamdam sigi mising yamjadaba phurup sing na toina ot naibagi thabak chathaduna lakli Masibu kanjanaba government makaydagi makoybo ngak sennaba atuba thabak paklokhapham thoi Loyina phurup sing asigi using asichu masa-masagi khulngalaba atubada thorang lokhapham thokle hairi Rajya Sabha ki MP Laisemba Sanazawbada honorary degree pirakle Rajya Sabha ki MP su oiba Manipur ki ningtho Laisemba Sanazawbana miyam ki kanglup ki khenaba thamdana yaifanaba thabak thoram kya tawriba asibu
Masak khangduna Republic of Ghana leibaki WEBBIC University na tha asigi mangada New Delhi ki Constitution Club of India da Latta Foundation Association amadi Journalist Council of India ga khusamnaduna ikai khumnaningai oiraba Honorary Doctorate Degree asi Manipur gi ningthokda pirakle haina MPRC ki OSD amadi Media Advisor Maisnam Sibatata Luwangi Chiro amana hairi Chiro asina makha taribadi lising aniga sumna amagi October kunga mathoi dasu Human Rights Protection Commission WISRPC na Rajya Sabha ki MP oiriba Manipur gi ningthok laisemba sana zawbada Honorary Doctorate Degree Kauksa Associate Work pirakhiba su laikre haina chiro asina phongdorakli nonglai nungsina yen loiraga hingjaba kya lairabana nansinba haibadu oire laingana miyeng sangbiu association len amadi nonglai nungsina yen loiraga hingjaba kya lairabana nansinba haibadu oire lupa lakh kaya amang ata yaure hingapa ngamjana ba lainga ki thausu photokpiyo haina All Manipur Portal Department Association lainga ki pungning chingchilakli tha asigi mangada Manipur gi tampaki mafam ayambada len yauna chikkiba nonglai nungsi aduna yen loiraga hingjaba lamwi singe so alaba mafam chingchatuna yengsingkiba amadi angamba mateng PB kibaga mai lenina association ge president Dr. RK Shatyadra na makha taraduna Poti from Taugjaraga hingjaba farm kaya numi aduna takhiba len amadi nonglai nungsi aduna lamwi kya gi fa ama ata thokre Imphal East District ki oina kairao langdum angthagi Poultry Farm singda chaitheng asi nangli Association asina association ki member ama oiba oidaba thidana yen loraga hingjaba lawmi singi so alaba farm singing simbada farm pumtum tungkiba khara tamak so oba kya thengnare association asina ahambagi oina angamba mateng pikre sel kya thadaraga Poultry Farm tawraga hingnaba hotnajariba sing kokta khut hapat larabagi mathakta larabana nansimba amung hana hawgapa ngamloidaba yaure makhoi sing adubu lenga ki maikai mateng pibiraga hingapa ngamnaba mateng pangbiu nonglai nungsi aduna ama ata thoankraba yaripo angthadagi Poultry Farm tawba thiam santana phongdokibada maki farm asida yen lising tara loibani driver oiduna hinglabadagi chai ama helaklaba lan asida gari thawba yakidabadagi adudagi yen loiraga hingjaba ngamnaba hotnarakpani adubo nonglai nungsi aduna farm gi ayamba saru humdokre yen kyam hingle habak phawba khangba ngamdre lupa lakh tarulom gi amang athak tholomlagani haina pari ngasi association asina laklaga mateng khara pibiriba asi nungaiba poi lariba lenga asina su hingnabagi lanfamda awaba mayuk ngaduna hingliba yen loiriba lawmi sing asibu hingachaba yanaba mateng pinaba sinbiu maduna trabali hingbado awaba oiragani haiki social worker oromena CGI sijen thokre State asida haukiba nomaijing numite len yauna akanba nongchubadagi yung kai kaya ama ata thokiba adu yenglaga social worker oina romena singjamai kendragi manungda lairiba lena so ankraba yum singda CGI sit ngasi yenthokre oina romen amadi mahaki timna ngarang ayuk kendra asigi mafam singda koina chatuna yengsingge amadi ama ata thoklaba singi report laukhatke soalaba yum sing adugi yumthang kumnaba achangwa CGI sit pigani habagi thajaba piraki CGI sing dargar laiba imungsingda yengthokladuna romena phongdokibada kendra asigi miyamna awa ana mayoknabada angamba mateng pangba haibasi ayakna oinadi social worker ama oina tawdraba yadraba thaudangni tembang asi mahaki laijaba senfam kharana pangjabani kanaguma amatagi mateng lawba leite masi political mileage lawnaba khongthang sunate haukiba sei tara lomdagi kendra sigi miyamgi yaifanaba khongthang kaya pakhatpagi makha chatharakpo oina tharong asi lokhatpani haiki ngasi ahamba phase oina yumthong chamaga yankhaida CGI sing yungthokre lemau river sing makha tana yinthokani hairi